tentak pato pa pom social media site riba Facebook to Licypriya kanguzamna fongdor po wapham khara mayamna tentak na thamjaram ge hariba masigi photo sina thamoi ke hale hariba photo sigi saktam si mayam video sigi thumbnails mayam da hapjaram ge loinana mama gi nungsiba si proof tawbagi mathau tadre mama na masa kannaba khonakibagi saktam amani stop war in Gaza haiba wapham su fongdorakli atopa tentak pa pawmana Kuki Kulai Paiba Singna Koutruk Drone drone bombing attack ta sijinarakhiba hanging mechanism yawba motor bomb tel aduga manaba bomb amanga si Koutruk maning lekai digi police na hangma ngamkhre hairi myam puna makhataba na wabde ngaminasi Manipur top channel gi maike digi maruibi I pausing myam na thamjari ahanbada kangla pau gi editorial hana myam na thamjage sada humdra khak thamoi singna sijinabada sokotba purakpa ngamane Manipur lenga na tampang amasum singi maruiba lambi thong sing semga sakatpagi thabak sing quality control tawdabadagi lambi semba loiraga lambi mayaida kongkut leiba koilas phakatpa amadi laikhum lainang thokpadagi miyamna awaba kya mayunari masina maram oiraga lainga ki mari lainaba department sing maru oina public works department PWD gi makok thongba chief engineer EE na singba singi maphamda PNW laiti Contractor sing na lambi sem saba amadi koilas thabagi thabak khusu da quality control tawdaba thabak khusu sa thaduna sendong phangna bhona bada mari lenaba engineer amadi section officer SO na singba singna yengsinduna quality leina thabak uswana na bhona bagi mahutta sendong ye na bagi thawng lisang sina sa tharaki badagi state asigi maru webi state highway sing amadi Intervales road IVR singi phibam ahan bamasum ani sub lanjawgi matamda oiki phibamga pankaknabadigi miyamgi mahauksagi punsida sauna khudong sadaba mayunari masina maram oiraga state asina sakotpagi maikeida khumang saksun ngamdabada ngamdanabagi maram oiragliba silebakthibani thikadar contractor singna lambi thong boiro building construction retaining wall amadi drainage na singba singi semga saganaba thabak subuda wa order yawba param singang sakadabani adu ngaktaba madi quality yawdaba thabak khusu sathaba yaroi haibigi akanba pautak pibigi mahut mari lainaba department gi makok thongba singna free thaduna punna senda lambi sa thamina duna maranai pukai langai sona na bukhona badagi lengak longi thogai pangliba minister MLA singda miyamgi misai thiba sap tawrakhibani lengak pasingna miyamgi maikeidigi misai thiba khonjel taningrabadi lambi thong yauna semga sagatpagi thabak thauram singda quality control tohanba matam sana thabak tabu lusinana bo khona pamthui central government miyamgi semga saganaba thadaragwa senpham singdagi laingak na param sumna sijinaba tarabadi semga sagatpagi thabak sing quality lehenba ngamgani laingak na puksel sengdaba sayen ngayen cha thaduna thadarakli senphamgi sada humdradagi na mark maranai pocket sankhibadagi semga sagatpagi thabak sing fail oirakhibra haibagi singnaba laigi masina asumba oirabadi miyamgi khwaidigi sawbu lebak thibani laingak na semga saganaba sanction tawbo senphamgi sada humdradagi na marfu miyamgi semga sagatpagi thabak ta thamoi singna sijinarabadi haujik lairiba manipur laingak Hazik lairiba Manipur gi phipam asi oiramloi yomthangnariba state singdagi khwaidigi mangjil thana chakhatpa oiramgani laingakpa singna miyamgi sangba saganaba senpham singsu thamoi singna manung mapan phang sijinaba ngamlabadi chakhatpa sinja thumja leitaba tangdu leitaba lamdam ohenma ngamgani miyamgi mihut legislature singna laingak longi thogai pangmada asan mirai naidaba misang sanga sinja thumja yaudana manaba miyeng da yenglabadi senjau paiba lairaba ina khunba misang sanga leiba akan athausingi marakta khenaba lehendaba ngamgani laingak lona phibam asi leirakpa matamda miyamgi marakta ningdon pomba pendabigi bokasu leirakloi Manipur miyamgi mihutna laingak lon pairakhiba matamdagi laingak pasingna miyamgi marakta misang mikhai naiba laida ina khunba sanga leiba leitaba apikpa wakhalongi miyeng risangsina satharakhibadagi lairaba misang sanga leijadaba sing hingba ngamdabagi phibamda leirakhibadagi akutpada laitauba atongmuda leithonbana pangkaknare masina maram oiraga istelasi lairabana masing henba oibana laingaki thawang thoksilda pendabagi kholauna tangdu leitadaba oirakhibani miyamgi mihut legislature executive amadi judiciary gi marakta cooperation and understanding leitabagi mami sauna taribadi
ꯀꯧꯍꯟꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯕꯗ ꯅꯠꯇꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯐꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯐꯤꯕꯝ ꯑꯁꯤ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯩꯔꯛꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯎꯠꯄ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯂꯩꯉꯥꯛꯂꯣꯟꯗ ꯑꯀꯨꯠꯄꯗ ꯂꯩꯇꯧꯕ ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯣꯏꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯈꯦꯠꯅꯗꯕ ꯃꯤꯠꯌꯦꯡ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯗꯨ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ BSFꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ BSFꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯠꯇꯥꯂꯤꯌꯟꯅ BSF ꯁꯦꯛꯇꯔ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃꯗꯤ BSF ꯐ꯭ꯔꯟꯇꯤꯌꯔ HQ ꯑꯁꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯇꯥꯕ ꯃꯃꯜꯗ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯦꯟꯗ꯭ꯔꯤꯌꯥ ꯄꯨꯂꯤꯁ ꯀꯜꯌꯥꯟ ꯕꯟꯗꯔ KPKBꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯟꯖꯦꯜꯂꯛꯇꯨꯅ ꯃꯣꯕꯥꯏꯜ ꯁꯕꯁꯤꯗꯔꯤ ꯕꯟꯗꯔ SPꯒꯤ ꯃꯈꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯃꯜ ꯇꯥꯅ ꯐꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯣꯕꯥꯏꯜ ꯑꯥꯎꯠꯂꯦꯠꯁꯤꯡ ꯑꯗꯨ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯕꯣꯏꯁ ꯍꯣꯁꯇꯦꯜ, ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ, ꯃꯉꯣꯜꯉꯥꯟꯕꯤ, ꯅꯤꯡꯊꯧꯈꯣꯡ, ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ, ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ, ꯖꯂꯦꯟꯕꯨꯡ ꯚꯤꯂꯦꯖ, ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯦꯝꯄꯅꯤꯁꯤꯡꯗ ꯐꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯂꯣꯜ ꯌꯣꯛꯈꯠꯅꯕ ꯁꯦꯟꯇꯔꯅ ꯄꯤꯔꯛꯈꯤꯕ ꯀ꯭ꯔꯣꯔ 19 ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟ ꯑꯣꯏꯅ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯃꯤꯌꯥꯝꯗ ꯊꯝꯈꯤꯕ ꯑꯗꯨꯒ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯁꯦꯞꯇꯦꯝꯕꯔ 15ꯗ ꯃꯇꯝꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯁꯨꯔꯈꯥꯏꯕꯝ ꯔꯥꯖꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯣꯜ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯣꯜ ꯑꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄ ꯇꯉꯥꯏꯐꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ 34 ꯍꯦꯟꯕꯒꯤ ꯐꯥꯎꯅꯂꯣꯟ ꯑꯣꯏꯔꯤꯕ ꯃꯩꯇꯩꯂꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯕ ꯃꯁꯥꯒꯤ ꯂꯣꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯕ ꯔꯣꯌꯦꯜ ꯀ꯭ꯔꯣꯅꯤꯀꯜ ꯑꯣꯏꯔꯕ ꯂꯣꯜ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ 9ꯁꯨꯕ ꯁꯦꯗ꯭ꯌꯨꯜꯗ ꯆꯟꯈ꯭ꯔꯕ ꯃꯇꯨꯡ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯁ꯭ꯇꯦꯇꯁ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯆꯧꯕ ꯊꯧꯔꯝ ꯀꯌꯥꯗ ꯁ꯭ꯇꯦꯇꯁ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯈꯤꯕꯅꯤ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯦꯡꯒ꯭ꯋꯦꯖ ꯀꯃꯤꯇꯤꯗ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ MP ꯁꯅꯥꯖꯥꯎꯕꯕꯨ ꯍꯥꯞꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯜ 5 ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯁꯛꯈꯪꯂꯛꯄꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯀꯟꯊꯣꯛꯂꯝꯕꯗꯨꯅ ꯂꯣꯜ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯣꯜ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤ꯫ ꯄꯤꯁꯨꯝ ꯅꯤꯡꯉꯣꯝ ꯂꯩꯔꯛꯇꯒꯤ CH ꯒꯅꯦꯁꯂꯥꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ RTI Act 2005ꯀꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯌꯣꯛꯈꯠꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯏꯅ ꯁꯦꯟꯇꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯄꯤꯔꯛꯈꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯐꯪꯈꯤꯕ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯃꯗꯨ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯄꯤꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯌꯣꯛꯈꯠꯅꯕ ꯀꯔꯤ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯈ꯭ꯔꯕꯒꯦ ꯑꯃꯁꯨꯡ ꯂꯣꯜ ꯑꯃꯁꯨꯡ ꯃꯌꯦꯛ ꯆꯥꯎꯈꯠꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯀꯔꯤ ꯏ-ꯄꯥꯎ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯊꯥꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ L. ꯔꯥꯙꯥꯀꯥꯟꯇꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯕꯒꯤ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯏ-ꯄꯥꯎ ꯑꯃꯠꯇ ꯂꯩꯇꯦ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛꯅꯤ ꯍꯥꯏꯕ ꯁꯤꯡꯊꯥꯅꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯃꯤꯌꯥꯝꯅ ꯁꯒꯨꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯤ꯫ ꯊꯥ 19 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯩꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯁꯦꯟꯇꯔꯅ ꯁꯦꯟꯐꯝ ꯀꯌꯥ
ꯊꯥꯗꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯊꯧꯔꯝ ꯀꯌꯥꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯂꯤ꯫ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯊꯥ ꯈꯔꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯀ꯭ꯔꯣꯔ ꯀꯌꯥ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟ ꯑꯁꯤꯅ ꯑꯋꯥꯕ ꯅꯪꯂꯕ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒ ꯅꯛꯅꯕ ꯃꯤꯑꯣꯏ ꯈꯔ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯐꯪꯂꯝꯂꯕꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯐꯪꯕ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯂꯣꯜ ꯑꯃꯁꯨ ꯃꯌꯦꯛ ꯆꯥꯎꯈꯠꯅꯕ ꯊꯥꯗꯔꯛꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯊꯥꯡꯒꯩ ꯁꯦꯡꯅ ꯁꯦꯟꯇꯔꯅ ꯊꯥꯗꯔꯛꯂꯕꯗꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫